Pakhani Wahama Kashmir thugaiba the yaokhiba officer bu Manipur the leingak paiduna thamliba si miam the chekshinba mathau tai haiba wafam amasu yauri haiba tare oza sahi ani makhai helakba irang miam na su hangduna lakpa India government na karigi ngasi babu loishanduna thamlibano lenga asina lotion ge haragadi lotion ba yabo khogi irang ni lotion jibasi kaino manung da kari agenda leibano haiba hangnani ngai charaksida khogi MPP mo khoi jomna phondor ribo famsi ozagi meeting da kamani ngi osa Transen sida yengba yari se ngasai ge ai khogi se Manipur gi integrity ka heloi haibasi ayama matamda adum Prime Minister oigera adagi khogi Home Minister oigera any union minister mayam amadum haidan lai aduga BJP party gi wena jo party gi leaders in even Manipur da lairiba BJP gi party gi leaders in Manipur gi state gi leaders in amadi Manipur gi BJP gi minister oiramba mayam so BJP gi party na amadi BJP gi lairiba government sina Manipur gi territorial integrity kaidamoi da su kai heloi haiba wafam ji adum matam punamakta thami aduga loinana hairiba masigi narrative sigi matungina Manipur gi miam aduga particularly Manipur gi territorial integrity ka heningdaba maitai sing amadi atopa atai organization sing miam jingi thamoibu khudum channanaba sigi narrative sina adum honadana lai aduda thori wafam gi karino haiba matamda territorial integrity kaidaba haibado adugi poto handaki sugi extension si tawba matamda su adugi wafam do dum yawi haidana aikoi loina media da kaida loi thengnare aduna miyam da piribe impression di kaino territorial integrity di kairoi haiba wafam duma amuk reiterate tawi miyam jida adugi narrative to amuk hanna miyam jida li wari amali adubu luriba wafam di territorial integrity kaidraga su Manipur gi lairiba magi administrative unity magi Manipur haiba esas magi entity se masidi kaibagi se bimon gi analogy da MP bimon matam punamak ta haiba Manipur haise aikoi gi frame sanba mingsel amada mingsel mayam dadi mai chalaga frame duna akoi phajal laga thambani haiba ada frame duna territorial integrity du oira kanda magi lairiba unity Manipur haiba Manipur gi unity du di ngasai mai chatlaba kairaba mingsen dawna mingsen akaiba mingsen mayam do ngasai frame duna nga aganda madu phajal laga thambagi analogy duni magi praman hai tare khudam adubu sidai sidai yengba yari di karino haira kanda amuka so hari che साइगे MP बिमोल ना मियाम दा चेक्शन नबा मियाम दा वाखन खन बा नुआई नबा मान थमीजे कइनो हुजु मणिपुर की गवर्नर ओरिबा अजय कुमार भलाजी मान होम सेक्रेटरी ओरिंगेदा यूनियन होम सेक्रेटरी ओरिंगेदा नसाइगे अमित शाह ना यूनियन होम मिनिस्टर कांदा काश्मीर जी थुगाइबदा अचौबा मागी कई हाइतारे हाइबा मदुगी थुगाइबदुगी होम एज ए होम सेक्रेटरी मदु तौहिबा आर्किटेक्ट अमनेबा architect ne bang sagi Kashmir thugaiba da kamai tawna magi bureaucracy gi karigi magi leiba mayam dugi taw matamda Amit Shah gi minister sigi makha da magi bureaucratic architect tu tawdana madu thugai gi ba yam hai sing banu pa ama Manipur da governor oina thamak pa haiba se masi miyam na wakhan khandabam thoi madugi expertise do magi onda leiriba Ajay Kumar Bhala da leiriba expertise du Manipur da sijinara kadoribra haiba dugi chingna baduneba adugi singna badu leibanina miyam na sumadu wakhan khanba section ba mathau tai haibaduni aduda mu ekoina yengba yari di hangan yengba yari di karino haiba matamda irang ji thokjing gi mamang dagi nagagi framework ki kai gi matam dagi adum laiba atopa miyam gi public discourse ta thamiba narrative ama aduga tongan ba intelligence sing dagi sandorakpa matam gi media da kai da break tawrakan da he fraud ta holaiba narrative ama di kaino proposal ama haitare narrative ka ki miyam dala heliba miyam gi wakhan da he tholiba poti kaino haiba matamda Manipur se tongan ba territorial council ahum dagi na manga phawgi manung da thugaira kanda Manipur se territorial integrity de kai deba asagi territorial council sema matamda aduga magi state ki lairiba Manipur gi magi unity administrative unity di thugaira kadoineba haidi state ki legislature ki power je ngasagi full power magi as a sovereign power ma
elsewhere in the part of Manipur leibado leiro oidoineba territorial council sing do sema kanda territorial autonomy mam leidoineba aduna irang ji thokjing gi mamang da leiramba proposal amadi kaino miam da intelligence singa akogi national media sing da phong ba aduga matam du da su aina zo mo hana madugi poaching du reference laura kanda aina zo dum anirak mai re aduga dum share ta mani matam du da 2023 da karino har kanda ahan bada irang ji tholok bagi thokjing gi mamang da leiba pochi kaino har kanda India government na Manipur da leiriba weather madu naga India government na uridi Ministry of Home Affairs na uridi naga Iran se job to matamda at one go masagi 2 kill 2 birds with a stone akogi adugi bibam duda akogi nungdum mamana usek ani hatpa ado ani dagi oibsu hen basu yai nauri maru ma kapa da usek ani siba adugi mong duda leiriba solution je poraku matamda at one go da nagagi problem ju khara makai solve tawba kuki jo gi ju tawba maitai gi ju tawba haibagi approach sama madu matam punamakta loina daba nateba ai mase tawthoreba thabak sing dagi ekhoina uba potni pattern sing asi dagi aduna kari leramge haba matam da proposal ja ngasai gi kuki jo sing jigi territorial council ama aduga naga jing jigi territorial council ama maitai gi territorial council ama sema kanda manipur gi leireba irang se mase durable oiba peace sama porpungam gani haibagi idea se madu throat taweba aduna kuki jojing na hairi de mu nakalamoram da madugi idea da makhoi yadana kenogi amadi UPF ki kari gi mayam kuki jomi gi mayam ji leirurabani adu 2023 gi me gi irang ji tholak pana maram oira kanda madugi idea do akhoi mamang de khoi madu accept torami adu 2023 gi me da gi tholak be irang ji na maram oira kanda we are separated haidana me 2023 gi me ta gi di makhoi gi demand ja Union territory with legislature ki portion natragadi ekoi yararoi hanagi territorial council da tawrakanda Manipur gi integrity kaida ba khotaba do ekoi yaramani haibagi sigi porchisu layeba aduna hauji thamjala koda Manipur je hekta sega kaidana union territory ma pibagi wadu di piraroi haibajidi AK Misrana handak keno madi UPF ki su gambu wari sanabada haihiba potuna adum indicated tawi Manipur gi integrity city thugairaroi haiba haibadi maduju thugairaroi haibado mana hairagi hekta yabana te madu with constitutional guarantee gi wana te mana haibada haujiki leiriba phibam sida union territory demand tawgi noigi demand do khana bagi noigi proposal do khana bado favorable oide haibaneba that means nakalamoram da hayeng favorable oiba timing amada khana ni haidana wahan thok to pira su yayaba adubu aduna section gadabadi kaino hairakanda miyamna section gadori di miyamna Manipur haiba apunba entity Manipur haiba magi civilization noibe entity ama leire iba kasi chahi lising ani henna akogi aiba itihas leirakpada madugi magi entity yamna chahi sangma mayam leire geological age degi kai degi aduna to papa mamoire but recorded history ama wen laraga ningthau panana khotana chatharakpadu di chahi lising ani henbagi yamna clear cut written history ama lapai potu di leiba adugumba Manipur haiba entity edo kahendana bagi potu dadi miyam je khu senba miyam je dum hujiksu pangnung ngai thoktana leiba yabagi phibam du oide haibadu neba asagi MP bemona thamije maramdi kaigun har kanda haujiki territorial council da ahum khaktagi wana teba nakalamoram da mamang da hoyi Indian Express na phongi ba 2020 da jiki irang ji torko matam da phongi ba tai media jing na phongi ba intelligence ki report sing da haidi di kaino Ministry of Home Affairs ki officer ama court tawrakanda unnamed officer ama intelligence ki source dagi pallakanda phongi ji kaino haiba matam da rather Manipur se territorial council manga thona thugaiba gi pot yaurieba manga thoido yam detail explicitly madu chatraga chu kaino hairakanda hauji hauji che koina khangadabam di kaino India government na akoi mayam gi public domain da public discourse ta hauji chi kaya yaude mayam na yamna laina yamna koi gi lokthokpura karino di khangdi ZUF ka government of India ga su NSN IM ga government of India ga wari sanabada nateba Jelerong United Front ka government of India ga so huju wari sanari left na sanari consistently sanari recently sanari loi de ngai han ba latest kainos aduna aduga somda su koin uri je kaino kuki haiba kambu maga jomi gi magi umbrella se da pulle ba kambu am ji ga che hauji hauji ti kenu ma di UPF se chatni naraga su makoi gi tholak pa press note sing da kari da hauji ti kuki sing na wafam mama jomi sing gi na wafam mama gi pot ama adum
contradictory of the portion getting to ever. Manipuri Pulaki upon Masida Maitazing Mayok Tamakoi Mayam Puna Amato in a Puna Minabaman, Bagi Port or Regachu, Makoi Maselgi Marta contradictory with Port of delay. Aduna, Semning Eva, Nasagi Territorial Council Manga Semning by Porto, cooking a game, cooking Haiba, politician Magi identity subscribe to Kamu Mayamgi, Territorial Council Masemgo Ribra. Zomi ki kari ki pot da ama sem ga dori bra solom da namuk nagazin sida jelerong sing ji ki pot ama tawrakanda nan jelerong kamu mayam ama se ko tangkul jing aduga pomai adugi mau mayam maram leiba mayam jing ji ama sem ningira aduna sigi pot si kaino hakanda national media indian express ta kaida report tawriba home ministry ki source mayam ama tawraga tawriba territorial council manga sem ningba ki pot to adu ground yang matam da di adu maina tayaba adubu loinamak se amuk khara tasalakanda manga sembadudi amuk yamne na kupthana thugai malani haidana mapungda hojing ngangnari ba poti kaino harakanda territorial council ahum sembagi pot sineba aduna sigi potula akanda di territorial council do sigi je toman toman ba kaino ni khara mana madudi kai kai ge manipur gi apunba bu kai dragadi haidana maduda penthokpa mi mayam ma yaudabsu nateba adubu Manipur haiba magi entity dugi administrative unity dudi haibadi state ki legislature ki state ki legislative assembly ki leiriba magi sovereign power dudi handhara doine ba dilute tawdoine ba aduna aga ki potudi akoina madu tare tara thokna mayam am khana ba ma changi aduga aikoina madu kadai ba bola kadagi adugi oithokba yaba pot mayam ama hojik float tawriba intelligence na tawriba ministry of home affairs na work tawriba kari kari mayam je sigi mayam aduga akoigi governor oina ajai bala thamaiba kholiba mayam do sigi loina maksi aina khanbada tamda dr mp bimol na hairiba wafam do sigi mayam jiju yenga kanda oiriba thoiba pattern mayam tawriba mayam je siga ground reality sing siga chusena rakanda masi hai dana aikoi gi miam se ta mi pai thawai rakanda hekta sentimentally heta emotionally thabak tawada bana taba aikoi na ai gi mai kai de gi chu aina haije ningi di aikoi gi responsible elected person jing public leader ne hai dana thole ibu wa sing mioi sing se wa ngang bu matamda section hanjani aina ngasi ngang ibu wa sina ngehaki aina wa ma haiba matamda aina wa pham ma thamba matamda aina ngangi badu ngahak tugi maduda pulliba mioi khara audience khara duna di khuba khudana harau harau na ta gi bo eram biya eba adubu aina ngangi bo wafam duna apunba manipur gi unity amadi integrity da kai ga daba aduga aikhoi gi leiriba kanglup mayam ma manipur ai ba se tongan tongan ba kanglup mayam ma na punna khunda me leita minara kan da punna him minara ko magi civilization amane ba maitai na magi achauba maximum share lore e magi responsibility lore e hai badu maduju deny to bakak pa yaroi ba history na sakhi ne ba dusu maitai na mapung ba thodang lore kanda madugi thabak mayam ma tore e but maitai khakdana torokpa potni haidana ekoina claim tawra kanda hekta maitai khaktagi pot tawna ekoina mu wanga ga di maitai khaktagi manipur haibja maitai khaktagi oina tawbadawna chunga ba tawbadawna thabak tawra ga di maduju akaiba oine ba aduna ngangdringaida idringaida akoigi keno tawdringaida ngahaki kuba khunana bagi pangangang ba dagi pangai haibagi thabak se tawdana ekoigi apunba Manipur ki saktam aduga magi ngamkhai jisu ngak pagaloina na magi apunba saktam jisu nga akanda aikoi je punna thong manana chawkhat minaba aikoi gi leiriba chikhodamuen haira kanda Indian constitution gi makhada right mayam ma pi haira ga junga chi maitaina article 19 gi makhada leiba free movement je phangakri si completely phangakri si chahi ahum phar ka dawram ne 2023 gi metri dagi aikoi we are denied the right to move freely in within the state of Manipur koi phangmangam drineba sumai to dana kamai to ge hai matamda Manipur India gi citizen khuding makcha sagi right khuding makti election lep na nabagi right lay adu lay lejabagi waneba but yeng seba koi gi naga wera su naga ni hairiba mayam sida koi gi se chothi dagi obe ai tarau dagi obe ai keno dagi obe ai Montang the giveaway by Moyon the giveaway, Kayam Nanatraga, I tell you to come look, ma'am, lady, comb lady, she lady, Sigi, Moyon, Montang, Maring lady, ma'am, Sita, Kayam the Kenoto, count much ma'am, lady then. Aduna, Sigi, ma'am, Sisu later, ma'am, Sigi, Aduna,
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯀ꯭ꯋꯤꯇꯤ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯃꯥꯒꯤ ꯏꯀ꯭ꯋꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅ ꯃꯁꯤ ꯂꯣꯏꯅ ꯐꯪꯍꯟꯕ ꯉꯝꯃꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯗ ꯍꯧꯖꯤꯛꯁꯦ ꯏꯟꯗꯤꯌꯥꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯕ꯭ꯔꯣꯗꯂꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯡꯗ ꯁꯣꯁꯥꯏꯇꯤꯁꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯀꯔꯤ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯐꯔꯝꯕ ꯌꯥꯏ ꯀꯩꯅꯣ ꯇꯧꯔꯝꯕ ꯌꯥꯏ ꯕꯠ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯀꯥꯟꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯅꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯃꯄꯨꯟꯁꯤꯒꯤ ꯀꯩꯅꯣ ꯑꯣꯏꯔꯔꯣꯏꯗꯕ ꯑꯣꯏꯕ ꯉꯝꯃꯔꯣꯏꯗꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯏꯂꯦꯛꯇꯦꯠ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃ ꯑꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯃꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯗꯨꯒꯤ ꯏꯀ꯭ꯋꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯒꯤ ꯀꯩꯅꯣꯁꯤ ꯀꯗꯥꯏꯗ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯒꯥꯏꯅ ꯆꯤꯡꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯈꯟꯅꯔꯀꯥꯟꯗ ꯁꯤꯒꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯒ꯭रिꯇꯤ ꯃꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭रिꯇꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯌꯨꯅꯤꯇꯤꯒꯤ ꯃꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯦꯟꯇꯤꯇꯤ ꯑꯁꯦ ꯀꯥꯏꯍꯟꯗꯅ ꯇꯧꯅꯅꯕꯒꯤ ꯊꯕꯛꯁꯤꯗ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯃꯥꯏꯀꯩꯗꯨꯗ ꯊꯕꯛ ꯇꯧꯕ ꯃꯗꯨꯒꯤ ꯃꯥꯏꯀꯩꯗꯨꯗ ꯋꯥ ꯉꯥꯡꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕ ꯑꯃꯗꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯨꯗ ꯈꯔ ꯍꯦꯟꯅ ꯇꯧꯕ ꯑꯃ ꯆꯪꯏ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ